ꯌꯥꯝ ꯍꯩꯁꯤꯡꯉꯤ ꯃꯣꯏ ꯍꯩꯁꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯀꯩꯗꯤ ꯂꯧꯋꯤ ꯃꯩꯁꯦ ꯁꯤꯅꯦ ꯁꯣꯂꯔꯒꯤ ꯊꯥ ꯇꯧꯒꯅꯤ ꯁꯣꯂꯔꯒꯤ ꯄꯣꯁ ꯂꯝꯕꯤ ꯍꯟꯗꯛ ꯏꯄꯨꯈꯣꯏ ꯂꯧꯕ ꯆꯥꯎꯈꯠꯇ ꯆꯠꯂꯨꯔꯤꯕꯣ ꯆꯠꯂꯤ ꯑꯁ ꯃꯣꯏꯗꯤ ꯂꯥꯛꯑꯔꯣꯏꯅ ꯂꯩꯔꯝꯃꯕꯅꯤ ꯑꯗꯨ ꯅꯨꯄꯤ ꯑꯃꯃꯝ ꯊꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯁꯦ ꯃꯣꯔꯦꯗꯒꯤꯅꯦ ꯄꯨꯡ 3ꯒꯤ ꯂꯝꯕꯤ ꯆꯠꯂꯤ ꯃꯈꯣꯏꯁꯤ ꯕꯔꯃꯥꯒꯤ ꯂꯣꯟꯆꯠꯅꯤ ꯌꯨꯝ ꯁꯥꯕꯁꯨ ꯃꯑꯣꯡꯗꯨꯁꯨ ꯕꯔꯃꯥꯒꯤ ꯃꯥꯅꯤ ꯑꯗꯒꯤ ꯃꯔꯣꯟꯁꯤ ꯕꯔꯃꯥꯅꯤ ꯄꯩꯁꯥꯁꯤ ꯕꯔꯃꯥ ꯆꯠꯂꯤ ꯕꯔꯃꯥ ꯏꯟꯗꯤꯌꯥ ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯩ ꯆꯠꯂꯤ ꯄꯩꯁꯥ ꯕꯔꯃꯥ ꯄꯩꯁꯥ ꯁꯤꯖꯤꯟꯅꯩ ꯗꯨꯀꯥꯟꯗꯁꯨ ꯂꯩꯕꯁꯦ ꯍꯜꯂꯛꯏ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯅꯦꯅ ꯀꯩꯗꯧꯋꯤ ꯑꯗꯨꯒ ꯄꯣꯠꯊꯣꯛꯁꯤ ꯂꯧꯕꯩ ꯗꯔꯀꯥꯔ ꯑꯣꯏ ꯅꯨꯄꯤ ꯑꯃ ꯃꯐꯝꯗꯅꯦ ꯗꯥꯛꯅ ꯊꯤꯔ ꯊꯝꯕ ꯌꯨꯝ ꯑꯃꯇꯪ ꯁꯥꯕ ꯍꯧꯅꯤ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯕ ꯀꯨꯏꯔꯣ Oh my God! ꯍꯟꯗꯛ ꯑꯩ ꯏꯁꯧ ꯁꯦꯔꯥꯗꯣ ꯑꯗꯨꯒ ꯆꯠꯃꯤꯟꯅ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯅꯤ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯊꯝꯒꯅꯤ ꯁꯤꯡꯕꯗꯤ ꯁꯤꯡꯗꯦ ꯄꯪꯕꯗꯤ ꯄꯪꯉꯦꯕ ꯄꯪꯕ ꯅꯠꯇꯦ ꯃꯕꯨꯛ ꯐꯕꯅꯤ ꯃꯕꯨꯛ ꯐꯕ ꯅꯠꯇꯦ ꯃꯈꯣꯏꯗꯣ ꯄꯣꯠ ꯚꯦꯂꯨ ꯈꯪꯗꯦ ꯁꯅꯥꯁꯦ ꯈꯪꯗꯦ ꯀꯌꯥ ꯄꯤꯔꯦ ꯍꯥꯏꯕꯗꯣ ꯀꯌꯥ ꯂꯥꯛ 4-5 ꯄꯨꯔꯛꯈ꯭ꯔꯣꯗ ꯑꯗꯨꯝ ꯄꯤꯒꯦ ꯍꯥꯏꯌꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯑꯩꯁꯨ ꯁꯅꯥꯗꯤ ꯂꯥꯛ ꯆꯪꯉꯣꯅ ꯂꯣꯏꯅ ꯂꯩꯒꯦ ꯄꯥꯟꯕ ꯄꯥꯝꯕ꯭ꯔꯅꯦ ꯂꯧꯅ ꯂꯧꯅꯦ ꯑꯗꯒꯤ ꯂꯣꯏ ꯃꯈꯜ ꯁꯨꯅ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯄꯥꯝꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯥ ꯂꯥꯛꯇ꯭ꯔꯥ ꯄꯣꯠꯇꯨꯁꯨ ꯂꯥꯛ 4-5 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯣꯏꯗ ꯑꯋꯥꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛ 3-4ꯅꯁꯨ ꯑꯗꯨꯝ ꯄꯤꯕꯤꯒꯦꯗ ꯕꯔꯃꯥꯗ ꯂꯩꯕ ꯇꯨꯔꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯦꯁꯦ ꯕꯔꯃꯥꯗ ꯂꯩꯕ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯇꯨꯔꯦꯟꯒꯨꯝꯕ ꯅꯠꯇꯦꯕ ꯕꯔꯃꯥꯗ ꯂꯩꯔꯤꯕ ꯂꯩꯉꯣꯏꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯇꯨꯔꯦꯟꯗ ꯂꯩꯕ ꯂꯩꯉꯣꯏꯒ ꯃꯥꯟꯅꯗꯦ ꯕꯔꯃꯥꯗ ꯇꯨꯔꯦꯟꯗꯅꯦ ꯁꯅꯥ ꯆꯦꯜꯂꯦꯕ ꯂꯩꯉꯣꯏꯁꯦ ꯇꯥꯎꯅ ꯁꯨꯃꯥꯏ ꯄꯦꯈꯠꯂꯅꯤꯗꯅ ꯕꯥꯔꯇꯤꯟ ꯑꯃ ꯄꯦꯈꯠꯂꯒ ꯃꯣꯏꯒꯤ ꯒꯥꯔꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯞꯅꯉꯥꯏꯗꯣ ꯌꯨꯝ ꯁꯥꯕꯒꯤ ꯍꯥꯞꯅ ꯂꯨꯞꯄꯅꯤꯀꯣ ꯃꯣꯏꯅꯤ ꯂꯨꯞꯄꯅꯅꯦ ꯌꯥꯝꯅ ꯁꯅꯥ ꯆꯟꯗꯦꯗꯣ आपकी ज़ोडिएक साइन और स्टार्स फार्स्ट सेकंड थर्ड दिखंगी तो सनासे तुरेंदा लैबा पोने चिंगदसु लै तुरेंदसु लैयो सनासे अखोय मियोबिने साबा नतेबा सनासे अखोय मियोबिने साबा नतेबा साइदेनो मिनसु माउसाइ कुसेमनि नुंगुमने मासु मोय मफंदर मोयसे तंफा ताली तंफासे तुरेन नुंगुमदि नतेबको मोय एलिमेंट अना अतु कमाय हैने तुरेंगुमदा चिंगुमने बंगले लैयो बंगले लैने लैबा तो केनोगुमबो मफागी थोक्सबने सक्सेसने हमरा अरे डायमंड सीसो लेवल तो मत फंगने डायमंड दिन लगिसेम लेते मोय हाइबिने नुंग अचौ रक्तसे तो लेरमी नुंग अचौसे दाउ थुगाय बकांदने मन दum लेरमी असंग बगन लेरमी अंगा लेरमी अखोय नुंग खुदोक्ते साबदो तुरेंदि कैदेगिने बदिनु तुरेंदो मसाबदे सुक्सौसे असंग ना खुदोक्ते हाप नुंगदो अदमाइदना महोइदने पोथोक्समन हदक्से तारकीदने सनागी चिंगदुम अमा फंगे आयोरिमा सनागी चिंग पृथ्वीदा मोइदगी हेना होंबा अखोइगी सना अखोइगी मोइना ख्वाइदि पृथ्वीदा होनंग हाइमे सनासे सना मने अदमाइ तोनाने बर्मा मंगदने मयाम ले अदु फोनेर फोनेर बाबा अखोइगी मणिपुरगी लंबर मोजिना बर्मानो ओइ असिगी निथि तुरेनसे सना लो डायरेक्ट खोलिनि मान ओ अदुगी मरु सिंसे सिंगिदे सिंग सुंबसिदि ताउ धरिना अदुगी किदुनाने मोइ लेंगोइसे अखोइगी देमापुरगी लेंगोइ सुमानबा देमापुर लेंगोइ मखनतबा मयाम फंगिदे हाइ nga suma sumante अखोइ सिदा लैबा ngaमुना सुखांग्रो हा मोइ ngaमुना तेमुंना ने अखोइगिने कोइ साइसदना इसिंग सियनदेना मोना डाइरेक्ट फ्रेश वाटर ने माने इसिंग हिरोजा माउस याम तंगाम के ने अदुक लुबदो 왜 풋미터 따라 물어 그런 거니? 가기 nga masa siendo 아주 뭐한데 팅가 나도 아이가 이디 라이레는 수 불렁머니자 네 분내려 봐 싱마야 우자우자우 이거 우자우자우 싱마야 이들 레 싱마야 나오해 봐 방금 그 아이 nga 파버 기네 nga 그러면 파들 뭐 라이레는 불렁머네 봐 라이네 싱세 파자만 기들 무질름 라면 딴 할래나 가이가 봐 마수마 동아마 나가요 묘자 아드카나는
우서울입니다. hôi 와서 좀 야오리네 뭐 anh ta là mà nè 라이렌 mấy rút lạc của nó tìm mày mấy bằng nó tìm mày sao mày 카데 모래 mà tìm xoay tên này 많이 많이